Housing Fijuri. Lamjing Mera Robin Hood Lake Kidabagi, Tarasuba Kumon Thorom, Awatching the Miam Hikat Lake at Tamdana Pangtokray. July ki mapan de kori ban nationwide general strike mai kai kya de sagat papong dok narak le suspension of operation chatnariba kuki militant singi designated camp sing nagagi area da sabayaroi haina naga CSO singna MHA da takshin krai Jiribam da angang ahum yauna miyoi taruk tamthina hat ki bagi investigation report pe khalak anaba Manipur High Court na khangalakrai Kunai ma chawkhat naba honabada university ki achowa thodang lai haina MP Bimol phongdokrai Amadi Mahiroi Nupi Singh da ka henba thawung satharamba oza sing athuwa matamda authority na action lokhat kadabani haina fesok na phongdor nei Kramjari Mami TV Prime Time News mi yang David ba iresa panung po AMARJIT THOKCHOM na taram loksari hoji pau sandong na pijari Imphalis District ki manung chana leiba awaching da ngasi Joint Committee on Inner Line Permit System na sinduna pangtokhiba Lamjing Mera Sapam Robin Hood laikhidabagi tararak suba kumon thoram miyoi lising kya na surup yaduna Lamjing Mera Robin Hood ki khubamda hikat laikat tamduna pangtokrai thoram maduda huya lalong thangta association yumnam huidrom ki thangloi singna General Salute Pibaga Luinana laikhidrabagi imung manung yauna club Mera paibi CSO amadi mafam kyarigi lakpa miyoi kyana Lamjing Mera ki mafam da ikai khumnabu utki thoram maduda JCILPS ki ko convener singkhai luangna phongdokkibada misimina kya thoktuna chahi sha kya changna tanaraklaba matung lamdam masida ILP asi chana halabasu mayek sengdaba maram oiraga pendaba kaya amaleri Mayamna Tankiba ILP ki best year si lising masamapan yang kay mathoini adubu laingakna piriba asi lising masamapan humpuga mathoini marak asida leidiba sahi taragi gap asi leibak mayamna yaba oidi haiki sidanatana mitop miyancha khandok matamda singi isilinau singi su achoba thodang lei singi manung hanjinba lam sing mitei khaktana yengsin bangamloi lamdam asi lup kiba matamda tampak khaktamak luploi punna lupinagani haina supongdokhi Sai bungo Robin lagi tapi tarak subati thomati ka ambiri ba pai kuma ku parang seri ekoi ki panamdi CLPS ki panamdi ekoi ire ba ka tangule ta ba uini bi tamuka hore jaba amati inline permit system chi sahi kya mamang gi tandu la ba matunda bibire adu bi ba policy su me shanga ta ba divide to ba bi na ba mayam di lai marak sei da yamna luba yamna pambadu Manipur Sarkar na pipila ba amana ekoi ki di mamang di hongna tandu la ki ba beje area chi 51 ni aduga Sarkar le pibina 61 ni sahi tara ki gap le ba chi ekoi ki di hong hong di lebang myang interest ta ekoi aya ba le jide ekoi 51 da dum leng le jiri lebang myam da agna pijin di lebang myam na ho ki ba ho sei da ekoi ki sho ki ba sina ba kyam siaure le jide ba isai ngom siaure Makoina tunggi mirul ki damotta tangdu leitana le hongna bi benta asiang makang lepa amgi kangai chasing yellow machine tangdu leitana le ne bi damotta thawai bauda pikam na kharba matam asei da ekoi gi handaki lan marak sei da ekoi mito mi acha ching changpa ILP GCILP na moment tawda kitang ngai ta bakhar le Joint Platform of Central Trade Union and Independent Federation and Association na haying July gi mapan da koriba nationwide general strike asida maikei kyadagi sagut kani haina phongrok na rali haying gi general strike asida All India State Government Employees Federation
Manipur Government Services Federation amadi Manipur State Pensioner Union na mapung fana sawitkan hari. Hiram masiga mari leina nangasi Imphal gi Major Khulda leiba Manipur Press Club ki Thangjing Hall da pangtokhiba pawgi mifam amada Manipur State Pensioner Union gi President M Rajendra Singh ana hai hayeng July gi mapan da kauriba nationwide general strike asida Manipur State Pensioners Union na mafung phana sawatkani hayeng gi general strike asina taliba maruiba demand singdi union government na pass tawkhiba labor code mari handokadabani Anova pension scheme Tokthok laga hanagi ariba pension scheme chanahalu contract employees sing atubada regular tahalu Nipan Suba Central Pay Pinanaba State ki Pay Commission Semu pending the Ladyba DADR Amadi area sing Pitopio Ahaloiraba employee Amadi pensioner singi ana laying nanaba comprehensive health insurance scheme chanahalu haibana chingmani Katana Fondo Kibada hayingi general strike asida bank amadi atai trade union kiana su sawatkani hana fondoki repeal for labor codes sagi mamana pandigiba labor codes mutangsi repeal PDF RDF scrap and with new pencil scheme ji to piraga hanagi UPSC aribudu thambiyo hado adigi phundani regularize all contract employees employee contract me amsi adu kumati gyam hai department khudi mukta owa hatanga hai num sadre employees ida owa bore aduna maram hoiga haribu contract emusing si employees si regularize to biyo habu yauri and constitute state pay commission to ensure a central pay sagi a pay central pay si lauthokodore aduna ekhoina masi matang da khona simple sabolaba khona pamba da bisi ji option bidna laiba ai pay commission sida hena khudong chaba putama soida bida thamhona bagi lambi do khona yapiyo sini khona haijare sina hayengi dai apangi all india yo strike da yang kuna mo yabidna hena pagadaba samajama india ma bharot ma semada India government ka suspension of operation su sanariba kuki militant singi designated camp sing nagagi area da nauna saba amadi thamba yaroi haina naga CSO singna MHA da taksinkrei hiram masiga mari lena nangarang nagagi CSO sing Rongmei Naga Council Manipur Rongmei Naga People's Organization Rongmei Naga Student Organization Manipur amadi Rongmei Naga Youth Organization Manipur na joint memorandum ama Ministry of Home Affairs da pishin krehari Sherona duda haribadi MHA na lofam thokpa thodang laudana maitei amasung kuki ga naknaba mafam sing amadi National Highway gi manak nakpa area da lediba su militant group ki designated camp sing atubada handoknaba haijakre hari Tijinbagi thabak chathabada National Highway kuntraga taret Imphal jiri lambi gi Scotland Singdadam mayagi Kangsup area amadi Loktak project ki area da su group ki anuba designated camp sing hangnanaba thaurang tauri haibagi report leiri maramaduna hariba mafam sing aduda su gi camp sing saba yaroi karigumba su gi camp sing hangdok labadi madugi mayokta naga CSO sing na laigani hari umang loisang sinba ban mahasop lising ni kun nga mga loisin magi thoramda saruk yaram laba matungda Governor Ajay Kumar Bala Delhi gi damakta ngarang nung til Imphal thadok rehari Pawgi likun magi matung ina Governor gi Delhi khongchat adugi marumda kari agenda leibagi haibadi chap chana official report phangbangam kidrabasu Delhi da pangthok kadaba taraga taruk suba finance commission gi mifamda saruk yagani hari Mahatha asigi mapan natragana tarada Imphal da mukhalak lagani hari Governor gi khongchat asigi manungda Home Minister Amit Shah yauna Ministry asigi mari lainaba official singa unaduna Manipur gi hojik oriba law and order gi matang dasu mifam pangthoktuna khanarak payai haina thajaba yaba paw amana khanglalei
Mamangi sahi lising ani kunga marigi November thada jiribam da kuki lalhauba singna chahi nauriba angang ahum amasung nupi ahum yauna punna miyoi taruk phaduna pukraba matungda tamthina hatokibagi thaudo adugi matangda investigation chathariba NIA gi maikedi case asigi chapchaba progress report amasung chargeset file taruknaba High Court of Manipur gi maikedi direction pikrai thaudo duga mari leinana soram tiken rajitna petitioner oiduna tharakiba PIL magamari lena ngarang High Court of Manipur gi Chief Justice K Somasekhar amasung Justice Ahantem Bimol gi Division Bench amana NIA da direction adu pikibani PIL adu da thaudok aduge victim oriba singda justice fangananaba amasung maduda chenariba singi mathakta chapchaba action lokat kadabani haibagi warol singsu yauri Reviving Traditional Utongari Production Manipur International University gi Makada Pangtoktuna Lakpa adu ngasi Langol Leiba Ima Langol Lerembe Sanglenda Luisinmigi Thoram Ama Pangtoktuna Thoram aduda Training Loiraba IDP Singna Ngari Nambagi Bong Matau Sing adu Miyamda Utkrai Pangthokiba Thoramadida Dr. Angom Sabimol Akoiza Member of Parliament Lok Sabha Professor T. Brojeshwari Devi Namarjit Singha M. Somarendro Convener Relief Camp Professor Pochangbam Kumar Singh Professor B.C. M.I. Yuna Athoibu Mitunglen Singh Oina Saruyaki Thoramadida Dr. Angom Sabimol Phongdokibada Manguraba Utongari Asi Nauna Miyam Gidamakta Puthorakpa Asi Private University Ama Oriba Manipur International University na Chauna Mating Pangduna Educational Knowledge Kaloinana Hygienic Oina Puthokpa Asi Yamna Mai Pakpa Amani Hari Ngari Hawaijar Haiba Asi Manipur gi Oina World gi Thakta Unique Oiba Pochak Amani Educational gi Lamdasu Manipurda High Education Sector Ohinge Hairabadi Thabak Toba Matamda Atai Ladiba University Degi Mai Pak Pangamnabagi Demakta Quality Control Toba Amadi Jenin Oiba Thabak Tor Naba Ngamgani Hainasu Pondorki Haikibda IDP Singna Pre TVda Thokiba Lanjau Singda IDP Singna Awa Anakaya Tingnarabasu Makoi Makoigi Hingnabagi Lambi Sem Jaduna Amuk Hanna Hanagi Punsida Hinglappa Ngamkiba Adugumba Lamdam Asigi IDP Singnasu Suba Nomba Kanduna Hanagi Punsida Hinglaknanaba Hanaminarasi Hauzik Manipurda Chahi Ani Shuraklaba Irangasi Falkibag MP Bimol Masamakna Ground Chatuna Matamaduda IDP Singidamakta Center Dagi Thadarakliba Fund Singadu IDP Singda Amata Pangdabagum Lairamba Singadu Tengaraki IDP Singna Angamba Hanaminaduna Nomayumda Hanba Asi Furuki Mai Chuduna Pangal Thona Oiduna Laiminasi Amasung MP Bimolna Makatana Fundorakpada Mahakna Lariba Maikaida IDP Singi Haksel Larik Laishu Amadi Sentok Lambi Lainanabagidamakta Angamatakta Honagani Hainasu Fundo Kibagaloinana Makatana Adumak Honari Hari Private University Sigi University System Amman Nasi Utongari number of price. As I know how to knowledge like you will like a guy somebody. I could be if the research started to say University System Ammalay Research work over what's a mind of economic implication Yaudini say Nari the traditional can be Yaudini modern sense of the Kuru Hanagi Kaya Mami is a coward. In the Japanese Hawaii Netto. With Hawaii, the delegation US introduced us popular Kanaka was the Manamantino Haram Boposa, where give Hawaii Japan, natural. As you can get health benefit, I do the logic packaging Togana,
हेकोर मसाला हापुगा ब्रेकफास्ट कमांग तो चाबसी जापानीस चारमसी यूएस कन पॉपुलर ऐसे तीन चुगे हवाई जापन इसा से कल्चर याजर को चाक लाम फर्मेंटेड फूड से मीना मनम नमचे से पृथ्वी फर्मेंटेड फूड नॉर्वे चलो इनाउसिंगना स्तमो सिल्लेबो nga se tam tere makhal huwe mai ai di nga makhal ro bang na charu makhal che in lo phung na thang ma mathat bu sa ka pho ba hum chang ba makhal makhal le hai हौखिब जुलाई की तांग मरी द मणिपुर यूनिवर्सिटी लौबा बीएड सेकंड सेमिस्टर की अहानब पेपर थोक निमित्त डिपार्टमेंट ऑफ टीचर एजुकेशन मणिपुर यूनिवर्सिटी की महिरोई नुपी सिंगना एग्जाम इरिंगई मनुंगदा फ्लाइंग स्क्वाड लाखिबा ओजा नुपा सिंगना महिरोई सिंगदा इंफॉर्मेशन अमत पिरमदना तुंगलोमदगी ब्लेजर की पॉकेट तो हुमजिनदुना चेक तौबा हाइबा असि लेबाक मसा तादबा ओजा अमकी लिचटनी मशीन मरम ओइरगा नियम चुमना तौजरिबा ओजा सिंगबुसु लान उहले हाइना फेसबुक की सेक्रेटरी एजुकेशन एंड लाइब्रेरी ना थादोरपा चेरोन अमदा हाइरी चेरोन सिना मखाताना हाई एग्जाम की फ्लाइंग स्क्वाड चलिबा ओजा सिंगना प्रैक्टिकल नॉलेज ता बेस्ड ओवर प्रोफेशनल कोर्स अमदी थ्योरी नॉलेज ता बेस्ड ओवर एकेडमिक कोर्स के एग्जाम रूल एंड रेगुलेशन खंगना चटपियो मखाताना माहिरोई सिंगदा का हेनब रूल एंड रेगुलेशन की वांगमदा थबक तौरक्लबदी माहिरोई खुनाई की दमक लैजरिबा फेसोकना तुमिन लैथोक्लोई अरोइबदा फेसोकना हाइजनिंगबदी मतुंगदा असिगुमलबा पामदबा थौदो असि अमुक हना थोक्तनबा ओजा सिंगना नियम चुमना थबक तौबियो अमदी एग्जाम थारिबा माहिरोई सिंगना नत्तबा पाम्बै सिजिनदना फेसोकना अपील तौरक्ली Regional Institute of Medical Sciences Imphal Sinduna World Skin Health Day Thauram Pangthokre ngasi RIMS Hospital gi OPD block ta pangthokiba thauram aduda athoiba mitunglen oina RIMS ki Director Professor G Sunil Kumar Sharma RIMS ki Medical Superintendent Professor N Sanjib Singha RIMS Department of Dermatology की प्रोफेसर T.H. नंदकिशोर सिंह अमरी रिम्स की डिपार्टमेंट ऑफ डर्मेटोलॉजी की हेड ऑफ डिपार्टमेंट डॉक्टर चित्रलेखा के सामना सरुक यादना पांथोकी थर्मसिग मरी लेना रिम्स की डियोडिलेशर एंड फोटोथेरापी मैचिनसु नौना माइकुम हांगदोक्तुना संगाकी थर्मसिग मरी लेना रिम्स की डायरेक्टर प्रोफेसर जी सुनील कुमार शर्मा ngasi पांथोकलिबा वर्ल्ड स्किन हेल्थ डे असी पांथोकपगी मरुओइबा पांडमदी स्किन हाइबा असी अखोई मियोइबगी ख्वाइदगी मरुओइबा ऑर्गन अमने स्किन हाइबा से अखोइने यामना हेल्दी ओइना थंबा अमदी स्किन गी हेल्पु मतौ करमना हेल्दी ओइना थंगनी हाइबन चिंगबा मियामदा खंगनबनी अमदी अखोई मियोइबनसु स्किन असी यामना हेल्दी ओइना थंबा मतौ ताई हाना फोंदोकी अदुने स्किन की हेल्थ से मरुओइ इवन अखोइना सपोज डिहाइड्रेशन तौरे नत्रमी स्ट्रेस लेरे टेंशन लेरे अदुबो स्किन होगी एजिंग हेंजलपा अदुने स्किन की हेल्थ से कमाइना मेंटेन तौगदगी हाइबसे अखोइना ngasi की फंक्शन से की थ्रू दा अखोगी मयामदा प्रजादा अखोइना थंजरी अदुगा अखोगी रिम्स की ओइना मणिपुर की ओइना दि रिम्स फाइगी चाव हॉस्पिटल सरकार की ओइना अदुना सिदा लाइबा फैसिलिटी मयाम से सिनरगा अखोगी स्किन की हेल्प फजना नोंग लेप्तन सुबरगे इम्फाल मोरे लंबी के मफम अहुमदा चिंग निंखाइरकपदगे लंबी फाउनद्रे मणिपुर हौखिब नुमित खरनी असिदा नोंग लेप्तन चुबना मरम ओइदुना इम्फाल मोरे लंबी परिंगे टेक्नोपोल पुलिस स्टेशन की मनुंग चनबा मोरे योरमदाइगी खोंखांग एरिया मफम अहुमदा चिंग निंखाइदुना हौजिक लंबी फाउनब यादना लेरे हाइरी पाउसिना हाई चिंग निंखारिबा मफम अनि असि यामना खुदोंग थिनिंगाई ओइदे अदुबो मफम अमदी चिंगदगी किंथरकपा लेबाक सिंगना लंबी पुंबा थिंजिनख्रे हाइरी थोदोसिना मरम ओइरगा इम्फाल मोरे लंबीदा गाड़ी कया पंदुना लेरी ऑथोरिटीना जेसीबी सिनदुना चिंग लेबाक कोट लौथोकपगी थबक यामना कन्न चथरी हाइरी Joint Committee on Inner Line Permit System JCILPS na Thawaina Pontha Pikraba Lamjing Mera Sapam Robin Hood ki Tarasuba that anniversary ngasi July ki 6 Nipan Leipa Pupon Numitta Imphal ke Manung Chana Leiba
Yelhomi Singi Ningsing Kubam Award Chingda Pangthokre. Anadan Singa Higher Secondary School da Mahi ki thak taraga matoi shubada tamkiba Robin Hood masagi chahi taraga tare churak pada lamdam masigi Yelho Furuk Yelhomi Singi damakta Yaibi Tawaina Pontapiki. Manipuri Mapalamdagi Amadi India ga yumthangnariba Leibak Singdagi King Mangamdana Sangsilakpa Mitop Singna Hana Lejarakliba Yelhomi Sing Apikpa Furup Ama Oirakpagi Pibam de Laki. Lamdam Masida Inner Line Permit Mapung Fana Chana Hananaba Adungai Ing Kumja Lising Maga Nakpigani Ing Kumja Lising Aniga Taraga Manga July Gini Panda Sangshin Kiba Kongjangda Police Ki Action da Laibak Tiba Todo Adu Toki. Lamjing Meragi Mingtol Fanglaba Sapam Robin Hood ki Ngasi Ningsing Thauramda Manipuri Student Federation MSF Yauna Tongan ba CSO Sing Mahiroi Lup Singi Thongmi Sing Mahiroi Club Individual Amadi Miyamna Haikat Lekat Tambagi Thoram Adura Saruyaki. Ngasi Mitay Irol Iek Luna Silol Apun Belov Assam Milalgi Lamjing Makada Bam Zarul Tala Mitay Club na Sindra Namit Taranigi Oiba Mitay Mayek Takpi Tambibige Thoram Amahudokre. Thoram Maduda Mitay Mayeki Oza RK Manglay Sana Milan Assamgi President Sheram Herajit Maifagi President Thangjam Brojin Maifagi Ex General Secretary Maibam Sabiruddin Khan Mitay Mayeki Oza Mingthem Mayum Ongbi Kalavati Sija Amadi Social Worker Kongbam Gopi Mohana Matang Chitna President Chief Guest Amadi Guest of Honor in the Dice the Funky Thoromgi Wahudok Piraduna RK Manglay Sanana Haikibada Aikoi Imalon Amashung Iek Asi Mitay Ama Oina Hing Hanbadat Natana Latnathana Bayadraba Igi Marigumani Maduna Aikoi Punamakna Hainanaba Hotnamin Haiki Seram Herajitna Aikoi Assamda Joina Kundariba Mitay Aikoina Isragi loan E Kanganaba Honaba Matautai Hojik Aikogi loan Assamgi official loan Oina Assam Sarkana Luxin Bide Aduga Aikogi EXU School Singda Tambayare Aduna Aikoi Punamakna Matam Manghandana Tamnanaba Honamin Haiki Masigi Thorom Maduda Club Ki Tongbram Ajit Prokrambam Roman Saikom Premjit Akam Avizit Angom Prasan Nachingba Miyoikyan Suryaki Masigi Takpi Tambibigi Thorom Asi RK Manglay Sana Amadi Kamlavati Seasona Hodok Piki Nasamukta Bharat Abhiyan ki Makhada Nongmagi Oina Drug and Alcohol Abuse ki Matangda Village Youth Clubs Local Folks Maira Paivis Awareness Come Training Ama People's Resource Development Association PRDA Bishnupur Amadi Anti-Drug Campaign ADC Bishnupur District na Sinduna Ningthaukhong Bazar Community Hall da ngasi pangthokrai Thorom Maduda PRDA ki Secretary Longjam Suranjoy ADC ki President Kangabam Tomba ko Convener Irengbam Newton Bishnupur Police Station ki ASI THOKCHOM Singlen Sana Anova Punsikol IRCA gi Project Coordinator Doren Haisnam na Athoiba Mithunglen Singh Amadi Wangangui Singh oina Saruyaki Thorom Maduda Mari Leinana Doren Haisnam na Phongdokibada Isra Isu Singh Drug Dagi Kange Hairagadi Mama Mapa Oiba Singhi Thodang Yamna Chawi Angang Singhi Lamchat Sajatta Kupna Yingsinduna Ahong Balakpa Kupna Yingsinba Khangba Changi Saksaning de Toina Haiba Toilet Toina Changlakpa Larik Pau Haiba Yarakdaba School Toina Leplakpa Ahongba Kaya Asilak Lagadi Drugs Sizinaba Horabra Haina Chingnaba Yari Makoida Fu Chaibayadi Madugi Mahutta Doctor the Puraga Atubu Matamda Edik Oidringeda Lying Bihogadabani Haiki Press Meet Hoi, anh em có được vui sẽ rất xa sẽ mà bạn ấy sản phẩm sẽ rất xa hay hẳn không gì cái nó cần không bị thiệt mà bây giờ sản xuất nó không gì mà không gì ông ăn gì phải đây nó ăn gì thì gì đấy
एडिशन तो इन सासाओं की बिहेवियर साइन इन सिम्टम नहीं है हमारे अभी साइन है जैसी खुदा जो है खाएंगे हर फिर खेलने से सीखा में अंदर वाले कई महान अंदर अरे कितना ये सारा सासा हम कर लिया तो उधर थे लेकिन क्या है अपने सारे मांगो सारे भी नहीं अभी हम दमा से अनाज है मार्ग स्कूल से अच्छी मुश्किल मार्ग मरम चाहना अच्छे को होगा हमारे यहाँ का नहीं कुछ नहीं पाते सी नंबर में सी जो नंबर में वन मरम को स्कूल का वो है तो अनाज अभी बात अन्य सुनने का है कोई माइक साफ ही हम चीज़ तो नहीं मार ना कि कोई स्कूल से साफ हालत साफ वाली की कहीं से मार से चांदी है ना ममा कहीं को ना कोई नाम की साफ थी वो लोग सारे दूसरे कहीं तब तो स्कूल ला सी भी आ रही है ममा का चुम्बे नाम साफ ना है सुधा की सान का थासिगी तांग तरुकी नुंगथिल पुंग अनिरोम ताबदा पाखंग मचा अमरी लैसाबी मसा सिंग लम कोइबा लाकपनिशु हाइबा सोशल मीडिया दना सेंगदोकनबा लाकपनिशु हाई थांग मनुंगदा चंगलुरगा नुपी अमना थांगना थिनबदगी गाड़ी मचादा पुरकपनी हाइबा नुपा अमा इथिंग थोंगखोंगदा तुसिनखिबा थौदोकी मखा तारकपदा लाइकनबदा हॉस्पिटलदा पुखिबदा कनबा ngamhokhidraba thaudo adugi damakta ithing da leiba Pol Star Club Rising Club amadi maira paibi singna yamna nungai taba phongdok lakpaga loinana miyoi adabu kanana ba hona khiba sing social media amadi media singda lana uhalakliba asidi nungai te haina ithing Pol Star Club ki president Khairakpam Git Chandrana phongdorali wafam sing asi Pol Star Club ki office इथिंगदा पोल स्टार क्लब राइजिंग क्लब अमदी मैरा पाइबी सिंह पुनः पांथोखिबा पाउगी मिफमदा फोंदोखिबनी गित चंद्रन हाई लैखिद्रबा नुपा अदुना इथिंग थोंगखोंग मनाक्ता तादुना ओलगा मयाम ओमसिंदना लैरंबा उबदा क्लब असिगी कन्वेनरना करमना तौरिबनो हाइबा खंगनबा सेकेंड कुंट्रा तरेट खक्तगी वीडियो अमा सेमलुबनी अदुगा नुपा अदु थांगना थिनबदगी सोकपनी हेक खंगबदगी खुदक्ता कन्वेनर मसाना लंबी लाकपा भेन अमा वायरगा मोइरांग CSC दा पुखतुना लाइकनखी अखाताना हाइकिबदा एम्बुलेंस वायरगा एशियन हॉस्पिटल इम्फाल दा पुखतखिबनी अदुबु प्रिंट मीडिया दा मतेंग पांगनबा होनरुवा मियोई फागने हाइरकपा अमदी सोशल मीडिया सिंगदा वखल तादबगुम ngangnaraqpa asi yamna pende nungaiti tobiganu nupa adu na olaga leramba mikupta mahaka lakminaba nupa adusu manakta leramdi meter yankhairom lapna leramkhibani gitchandrana makhatana haikibada mahak mafam aduda leramliba nupa aduda hek hangbaga thangna thilambani serious oibani hairam lagadi matam manghandana hospital da puramgadabani माकना ngakchanana leiba mawong aduna chingnabadagi mayai kaba chinjak sizinabagi oiraboi ningduna wahang pohang khara taukhibani matam aduda thong manakta miyoi khara khoi choptuna leikiba adusu khulgi miyoi singnate atopadagi lakpa singni nakalda gari khara leiba ukhiba adusu mapu singdi patta leikiba ngaktani इथिंग सेंड्रागे मियोई सिंगबु मी कन्ननबगी वखल वाटपा ओइना मियामना उहलगलिब सिंग लाइबक थिबनी तौबिगनो हाइकी खुल्लसिगी खुंजा सिंगबु लाना उहनबिगनो हाइनसु पखाताना फोंदोखी कोई लौरगे कोई असिगी प्रेस कॉन्फ्रेंस असि तौजबनी तबु लाइबक थिब थौदो अदु थांग मनुंगदा थोकबनी तबु लामिनरी नुपादुना कोई तुंगदा खलकपने अदुजु गाड़ी मचादा माजे पुखलकपनी हाय अदु लैबा थोंखोंजिदा नुपाजे ताहोबनी हाय तौ माई गाड़ीगा अदुगा सोइबा नुपादेगा ताहोबजि मीटर 50 मुकी चांगने सिमाने खोगी क्लब की कन्वेनर जिना वाकिंग थोरपदा थोंजि अनांग जिंगी खोई इरुजफम सु होइबा जागाजि अद अनांग मयाम नुपाजे ओमसिल लगा लेरम अदु खोई कन्वेनर जि थेंगनबजिदे करिनो कराइनो हायना हंगबजिदा माना हेक चांगबगा वीडियो दो लौबन वीडियो दो लोग वे देनो ऐसे कमाई तो बुखोट पना बिदा मा नुपा जिना इहल हाना माना ए समय थांग थिन बेना खोत लई माना बि सोय म्याम त कन्बियु हा दि फ अदु जो हाय द बिद मा द तिंग ले बे की बोय लाप को अदु नुआ करी गमदो रे हा द मा थांग थिन बने आइना बुखलक पने खोट पने हा द कोई कन्वेनर जिना तु न यंगबदा लंबी द बेल लम लाय
bien je de kudak ma je ha ba ga moyang CIC da parset pire adu gi matung da mu khoi club ki convener ji namu ambulance phaw ba khoi moyang CIC da complaint to ga ma ambulance ki khudang ma je ana ta ba so khoi du kan na bai na tha gi अगर तो बातों की ओना तो ना मरिक चुन पाव दी खंग दबी तो मैं आमजन मीडिया दगी और सोशल मीडिया दगी पंगाई दा है ना भाई कोई लेकाय जिसु चेक सेंद्रा का थंग दब खुन मीटिंग सेंद्रा है जब तो नहीं तो इसकी जगह गुरुइबुंगो शर्मा संगीत विद्यालय टेंथा हाइबुंग सिंधुना लेकाय सिदा लेबा बी Surmangol Sharma gi mandopta nimit taramathoi chopna chatharakpa Ratha Jatra Kang Festival ngarang lusin krai Ratha Jatra Festival lusin bagi thorom aduda nupa palagi basok amasung sankirtan gi thorom su pangthoki Kang Festival aduda tentha JP Administrative Committee gi chairperson Moirang Them Subolna atoibu mitung oina saru yakhi loinana JP asigi member kunna saru yakhi Festival lusin bagi thorom aduga mari lenana wangang bada Guru Ibungo Sharma Sangit Vidyalaya gi Secretary B Gaumati Sarmana hai Chaurakna chahi anirom asida Kang Singbagi Festival amasung sankirtan gi thorom amuk hanna uba phangba asi thamoida apen bapoi Matung tarak pada su kumai asina state asida ing chikpa tangdu leita balamdam ama purak pa oirasanu haina mahak makatana phongdoki Launching of Saturated Base Intervention Program among ngasi Manipuri State Rural Livelihood Mission MSRLM na kumbi AC gi Borayang bi Gram Panchayat ki manung chana leiba wangu sandakong da pangthokre kumbi Assembly Constituency gi MLA Sonasam Premchandra yauna mahaki Thausil Thaurangi Makhada MSRLM gi official sing kayana saruk yaduna Borayang bi Gram Panchayat asigi tongan mafam kyada lakhiba nupi Chama Yankai Hienmada Mission Asigi Makada Self Help Group SSG Shamdana Kungangi Nupi Singi Senmitlon Hena Fagat Hananaba Sarkardagi Kari Kanaba Kudung Chaba Sing Lobu Yai Haiba Asigi Matangda MSRLMG Akang Ahai Official Sing Na Macha Kaina Kanki Tharmaduda MLA S Prem Chandrana Fondo Kibada AC Asigi Prazamyam gi Yai Fanaba Sarkardagi Kudung Chaba Lakpa Kanaba Kaya matam gi oina praja singi damakta MLA ama oina chapsana thodang lounanaba louduna lakli hojiksu praja singi yai phanabagi hairabadi MSRL MG official sing mafam asida puraktuna ima icha isi isal singa punna bhap taminaduna sarkar dagi khudong chaba kanaba lahongnanaba khonaminasi Prem Chandra Hai Manipur Sarkar gi Department of Rural Development and Panchayati Raj na Khungang Saukhatnaba Thabak Thoram Singh Paikalak Liba Asida Khungang gi Sanmitlon su hena fagatnaba MSRLM na Khungang da Chatuna Nupi Singh gi Sanmitlon fagat hananaba Paikalak Liba Kaya Sigi Kanaba Singh lahungnanaba honaminasi Khudong Saba Kaya Singh asi Manghan Gumsi MLA na Makhatana Hai Kibada award palaitaba kana sulaiti adubu award passing mention ba Hyderabadi watlaga adumak chatkigani award pa mention ba haisi lori badusu maram chana losi haiki District Development Coordination and Monitoring Committee ki chairperson su oriba Inner Manipur Parliamentary ki MP Dr. Angom Sabimol Akoijam ki initiative ki makhada ngasi kumbi Assembly Constituency ki manungda leiriba sarkar ki school singi phibam disha committee ki member su oriba ZNU ki Professor Dr. Khangembam Ramesh na koina chatuni yangshin khongchat aduda primary school ki thak ta ki hauraga high school faw ki school singi phibam Sing awat apana chingba sing hakthing nana yengshinduna chapsaba report sing khongwatki khongchat aduga mari lenana disa committee gi member Dr. Khangembam Ramesh na phongdok kibada primary school kharadi oja amatta leramdaba amadi mahiroi sing su amatta leramdaba school kharadana oja laktana atopa miyoi neklaga apikpa Angang sing tambiba amadi school kharadana oja amadi satra amata leitaba school da toilet kaya nauna semgat sagal amba kaya thengnakibaga loinana mahiroi masing yamna leiba kumbi santhong upper primary school yauna school kharadana mahiroi matik chana leiraga oja
watpagi khudong chadaba amadi infrastructure matik chaba chadaba kaya thengnaraki Dr. K.S. Romesh na hai yingsin khongset asida thengnarakiba school singi chap chaba report sing tha sigi taramathoi amadi taragani thoida district development coordination and monitoring committee gi member secretary su oriba DC Bisnupur yawba mifamda puthok lagani hairaduna hiram masida mari leinaba singna yingsin binanabasu appeal torle District Development Coordination and Monitoring Committee member moina proper committee la yoga government school sing maru na primary school amadi upper primary school sing sida themeri ba oja leitabagi amadi wa level infrastructure ji kadi kai na hawe gi khemi khongtara makak nasi ai member mon lakcharabni ada ai sum chacharu batamda kumbi la yiba proper committee la school sing sida sum khatu school ani khatang kumbi sandong upper primary school amadi kumbi adas primary school ani sinatna ati atopa government la school sing sidi oja lerambre adu building chumati sana lerambre na hari ba policy mai laba department na lambam sigi angang singi khanjiraga koi awat apachi mention na ba aina mai laba department kuni chindari adu lena aina ngasi lakchari basi bisa committee gi meeting si akoi laklo tang ta ma thoi musu time time da committee meeting phamni committee meeting phamni wang da aina field da chalaga laiba film si chindari lakchabani adu ngasi aina lakchara kan da field da chalaga kan di sarkar da lobam thokpa infrastructure school amagi madmatik saba oja amadi school amagi infrastructure matik sana lagam da thengna basi mai na department chingchimin lagopam thokpa action lokho pinaba ina appeal tawjari adu lena hariba meeting si desu aina awat apa mayam ji pukuchara ganda laiba department gi pun chingchin bagi khongthang bu jai lokho chani hainai media thongna hitam Hidak managi polam sing yon ba dukan amadi pusilakliba agent sing khut tharakoi hainingai leite haina aina thingkraba lalolup kanglaipa communist party KCP apunbagi maike digi thadorokpa cherona mar khanglali salibatha sigi taruki mamangda health hazard oiba hidak managi polam sing pusilakpa yon ba amadi sejinaba lepiu haiduna luf asina athingba thamkiba adugi makasa tharakpo ina ngarang dagi akhanaba special drive hauri hari ahan boina hidak managi polam sing tingbagi drive ta kanglai pak Manipur gi mafam kharadagi hariba phatraba polam sing asibu fagatuna mai thaduna mahankrei sathakiba akhanaba drive asida support tobirakiba maira paibi ima ivel sing lekai lekai gi club ki member sing ga loinana drive asibu mapung phana pangthokpa ngamjare amasung drive asibu support tobirakiba singbusu hainingai litana thagatpa phongdokchari loinana hariba phatraba polam sing asi makhatana thingba ngamlagani haibagi achetpa thajaba adu leiri afaba onmu khunai ama oinanabagi damakta sangchin jarakliba mission asigi drive makhatana adumak chathajaraki gani lukna thamkiba athingba sigi mayukta leiduna lamhen tuhenduna makhatana hidak managi polam sing yoliba amadi pusilakliba agent singna khudaktagi leptrabadi khut tharakoi hainingai leite haiba asi khangjinbiu matung tarakpa drive sing dasu club organization maira paibi ima ivel sing dasu makhatana support tobiduna yelhomi ireisa singbu kanbada achobo thodang lobiu haina lup ki maike dagi nolukna ningsing jarakli haina lupna thadorakpa chirona sina khanglale Eco Network Manipur amadi Hairok Part 1 gi Self Help Group SSG Singapore mafam sadaba lambi sorok iram khonglamda langthok lamba bottle amadi atai plastic ke polam kya kungni pan suba oina Asok Traders ta khusinaduna makhoina sel pirga lebi khibagi tanja phangjakrai environment kananaba lubananba lamdam ama ohinbada plastic pollution hanta hananaba haibasi wakhalonda aikoina khomgat chabani plastic na miyoibada piba kanaba singthabagi loiba nairoi adubu pollution tholakpadagi problem ohelaklei aikoina mafam sana thambiraba mafam sana loisilaba amadi mai thadok pidaba taragadi plastic pollution hantagani masina adum hanna recycle tawraga kanaba hiramda sizinaragadi plastic na piriba amang basing asidagi hanta hanba ngamgani aikoi miyoibana plastic mafam chana sinadaba mafam chana lushindabadagi pollution thoalakpana makhal makha kayagi leina layung kaya nahalakpada mateng pangli
माइक्रोप्लास्टिक सिंगना शोर होनबदा इसिंग थकपदा यावख्रबा मतमदा कैंसर फाउबा नाहलले मफम चाना थमसे मफम चादना थंबा लोइसिंदबना यामना मोचिल हनबा ओइहली अदुगा मई थादोक लंबना मसिदगी लैना कया संदोरकनबा मरम ओइहली कुन तयलक सुबोना ngasisu इको नेटवर्क मणिपुर अमदे हैरो पार्ट 1 की वेलेफ सिंग पुलगा अशोक ट्रेडर्स दा कोई प्लास्टिक खुंगलक प्लास्टिक सिंग कुसिनाबनी अशोक ट्रेडर्स दा सु केजी दा ओलगा ममन पिरगा द माने लेबी बगे तंजादुनी असे कोने पिकच इवा प्लास्टिक की पोलम सिंग से पोल्यूशन थोकपा हंदाननबा एनवायरनमेंट कननबा लुबनान बलमदम म ओहेनना बगे दम पिकच गनी प्लास्टिक ना मियो बे पीबा कानाबा अदुकी मते सिंथा बदल लोइबन नाइरोय तबु पोल्यूशन थोड़ा कांदा प्रॉब्लम ओइबने अखोने प्लास्टिक से मफम जाना लोइसलबा मफम जाना थंबिरबा मई थादोपिदबा तारगदि प्लास्टिक की पोल्यूशन थोकपदा हंदानगनी मसे अमोना रिसाइकल तौरगा काना बहिरमद सिनबा तारगदि मदुना अखोय प्लास्टिक ने पेरपा मांगबसिंगदगी हंदान मंगंगनी अखोने प्लास्टिक से मफम जाना सिनदबा पोल्यूशन थोनबदगी मखन मखा क्यागी ऐना तिना संदोपदो मतेंग पांगली माइक्रो प्लास्टिक सिंग ये ब्रेकोय शो होनबदा मखा तारकपसिद सानबगी पाउसिंग हम हनपिजरी बारेंदा पांथोकदबा अहुम सुबा एशियन यूथ गेम्स लिसिंग अनि कुन मादे इंडिया की महुत सेंदुना लाइटोनजम लंचेनबा सरुक यारगनी हारी इम्फालिस की बैग्यपति लैकाइदगी लाइटोनजम कांता अमसुंग तखेलंबम सोनिया अनिगे मचानुपा लाइटोनजम लंचेनबा असे स्विमिंग प्रेस्टिजियस मसानदा लाक्लिबा लिसिंग अनि कुन मंगा की अक्टोबर कुन हुमदोइदगी कुन तरेट फावबा बारेंदा पांथोकदोरिबा अहुम सुबा एशियन गेम्स असिदा इंडिया की महुत सिंधुना सरुक यारु नबगिदमक्ता सेलेक्शन तरुखिबने लंचेनबा सेंट्रल क्लब तगी इंडिया की ओइना मकोई तरेट सेलेक्शन तौबदा मार्क्सु इंडिया की स्विमिंग टीम असिदा सरुक याननबा खलखिबने भाग हौजिक खुमल लंपाक एक्वाटिक सेंटर दा कोच लाइटोनजम संतोष की मखादा ट्रेनिंग चथरिबा सानरोय अमने लंचेनबना सेलेक्शन थर्ड एशियन यूथ गेम्स की दमक्ता सेलेक्शन तौरखिबा असि जुन थादा भुवनेश्वर दा पांथोखिबा ट्रायल सेलेक्शन अदुदा महाकना मीटर यांखै बटरफ्लाई दा कुनगबंगा 10.43 सेकेंड दा मांगजिल थाबा ngамखि मीटर चामगे बटरफ्लाई दसु यांखै ग 3.63 सेकेंड दा मांगजिल थाबा ngамखि अमसुंग मीटर चनीगे बटरफ्लाई दा अनिग 10.32 तरगमाथोई सेकेंड अनीसुब तादुना सेलेक्शन असि खलकिबने मांगना सरुक यागदरिबा अहुम सुबा एशियन गेम्स असिदा मणिपुर अमदि इंडिया की दमक्ता गोल लौरपा ngамगनी हाइबगी थाजबसु लेरी हंडक्ता थाईलैंड की सियांग माई सिटी दा पांथोखिबा AFC वुमेन एशियन कप क्वालिफायर लिसिंगनी कुनग तरुक्ता इंडिया की नुपी फुटबॉल टीम दा गोलकीपर ओइना सरुक यादुना अचौब थौदांग यारुरबा इलांगबम पांथोई सनुबु महाकी पोकनाफम लमदम ओरिबा कक्सिंग डिस्ट्रिक्ट के मनुंग चना लेरिबा कैरक्ता लमदम अदुगी यामनबम यामना हराव तरामना ओक्तुना पुनिंग थौगतपगी थौरम अमा कैरक कैथेल लंपाक कम्युनिटी हॉल पांथोक्रे ngasi पब्लिक यूथ क्लब कैरक लेमरेम्बी BLF सिंथांगम्बी BLF कैरक फाउंडेशन अमदि खा माइकै वेटरन फुटबॉल एसोसिएशन पुन सिंदना पांथोखिबा थौरम अदुदा अथोइबु मिथुंगलेन ओइना उसम देवन MLA वाबगाई AC ना थौरम मपु ओइना थौदाम मेघो प्रेसिडेंट PYC ना अमदि इकाई खुनरबा मिथुंग ओइना S धनवीर केयरटेकर जिला परिषद कैरक वाबगाई E शांति लैमा प्रधान कैरक JP S इराबोट रिटायर्ड हेडमास्टर K निंगथेमजाव सोशल वर्कर TH ब्रोजेन रिटायर्ड हेडमास्टर ना सरुयाखी थरमदुदा स्पेशल इनवाइटी ओइना M निलो जनरल सेक्रेटरी DSA कक्सिंग Y सुरजित मैनेजर वुमेन फुटबॉल एकेडमी कक्सिंग अमदि TH कुंजंगान बिसु सरुयाखी तरामना ओपगा थौरम अदुगा मरी लेना अथोइबा मिथुंगलेन की वारोल पीरदुना MLA U डिवेना फोंदोखिबदा पिकलबा खुंगंगी लम ओरिबा अवाट अपाक्याना थलबा लमदम असिदगी जातिगी लन ओरिबा सानरोय अमा थोलकपा असि लमदम असिगी ओइना यामना चाउथुकचनिंगाइनी हौजिक्ति पांथोय असि कैरक्टर पोक्सिरबसु नेशन असिगी अचौबा लन अमा हाइबा अदु ओइरबने असुमना पिकलबा लमदम असिदगी अफबा सानरोय कया
थोकिबना मरम ओइरगा हौजिक कैरक्ता स्टेडियम अमा साब ngamlibani पुनमक असि सानरोय अमदि क्लब सिंगी होना जमलनी मखाताना महाना फोंदोखिबदा लमदम असिदगी अफबा माहिरोय अमदि सानरोय क्या पुथोकपा ngamnanaba क्लब CSO अमदि इमा इवेल सिंगना पुन होनमिनसि हाइना मियामदा अपील सुतोखि DYA Elang Khangpokpina Sinduna Pangthokliba Let El Sana Memorial 9-man Open Asset Football Tournament asigi ngasi sanakiba quarter final gi ahanba ground Wangkem FC Elang Khangpokpina DYA Elang Khangpokpibu Pansal Taret Amada Maikiba Pikrai Wangkem FC gi goal sing adu jersey number manga singkhaina match ki mapan suba taratret suba amadi kunga taruk suba minute punna goal ahum jersey number mapan Risina taragatarit suba minute goal ama jersey number ahum Shimaranna match ki kuntratret chatpa minute goal ama chankhi aduga match ki kuntragani thoi amadi nifu chatpa minute DYA gi on goal ani ama chansanduna goal ani amagasu Wangkem FC da hapchinki aduga DYA gi ama tangairaba goal adu Birbos jersey number kungani thoina match ki kungomdoi suba minute chanki tournament asigi ani suba ground da sanakiba ani suba qualifying quarter final match da TUC Thongjauna EPYC Elang Khangpokpibu Pansal Amashinoda Aikiba Pikrai TUC Thongjaugi Amatangairaba goal adu jersey number ani Bandamna match ki Kuntramanga Shuba minute chanki tournament asigi makhacha tharakpa oina aroiba quarter final match July gi tang tara English ngani kungamanga sagol senamita sanaragani quarter final asigi ahanba ground da Mukhai FC Kaksing Kunau amadi Hianglam Wabagai FC sanaragani aduga anisuba ground na Haibong Makhong FC Langmaidong amadi Imoinu Boarding FC Thongnaujam sanagani hari hojik loshila pramaroi pau semana pichari Lamjing Maira Robin Hood Laikhidabge Tarasuba Kumon Thorom award chingda miyamna hikat lekat tamduna pangthokrai July gi mapan da koriba nationwide general strike Maikei Kayadagi Sagatpa Phongdok Narale Suspension of operations Nariba Kuki Militant Singi designated camp Sing Nagagi area da Saba Yaroi Haina Naga CSO Singna MHA da Takshin Krai Jiribam da angang ahum yauna miyoi taruk tamchina hatkibagi investigation report pikhalak anaba Manipur High Court na khangalakrai Kunai ma chawkhatnaba honabada university gi achowa thaudang lei haina MP Bimol na phonglokrai Amadi Mahiroi Nupi Singda ka hinba thawung satharamba Oza Singh athuba matamda authority na action lokhat kadabani haina fesok na phongdorali Nasigidamukta di matang sida Mami TV na sandok sa Mami TV Prime Time Sing Lusinjari meeting tabi di ba irisa panumpo Amarjit THOKCHOM na amakana krumjari